ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯈꯛꯇꯒꯤ ꯈꯜꯂꯒ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯗꯨꯀꯥꯟ ꯀꯌꯥ ꯁꯥꯖꯤꯜꯂꯛꯄꯅ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯑꯁꯤ ꯃꯁꯛ ꯊꯤꯍꯜꯂꯦ ꯍꯥꯏꯅ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯨꯄꯔꯁ꯭ꯇꯥꯔ ꯀ꯭ꯂꯕꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯁꯦꯝ ꯁꯔꯠꯅ ꯍꯥꯏ ꯊꯧꯕꯥꯜ ꯀꯩꯊꯦꯜ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯁꯤꯝꯄ꯭ꯂꯦꯛꯁ ꯀꯝꯄꯦꯅꯤꯅ ꯅꯤꯡꯊꯤꯅ ꯁꯥꯔꯝꯂꯕ ꯀꯩꯊꯦꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯁꯦꯜ ꯐꯪꯕ ꯈꯛ ꯌꯦꯡꯂꯒ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯗꯨꯀꯥꯟ ꯁꯥꯖꯤꯜꯂꯛꯄꯗꯒꯤ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯁꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯖꯤꯜꯍꯜꯂꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯅꯤꯡꯊꯤꯅ ꯆꯪꯕ ꯉꯝꯗ꯭ꯔꯕ ꯑꯃꯝꯕ ꯃꯐꯝ ꯀꯌా ꯂꯩꯔꯦ꯫ ꯀꯩꯊꯦꯜ ꯑꯁꯤꯗ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯛꯄꯗ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯐꯥꯎꯕ ꯆꯪꯕ ꯌꯥꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯩꯊꯦꯜ ꯑꯁꯤ ꯈꯛ ꯅꯠꯇꯅ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯌꯨꯝ ꯀꯌా ꯑꯃꯁꯨ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯗ꯭ꯔꯦꯟ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟꯒꯗꯕ, ꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯒꯤ ꯂꯝꯕꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯒꯗꯕ ꯑꯃꯗꯤ ꯂꯩꯇ꯭ꯔꯤꯕ ꯒꯥꯔꯤ ꯄꯥꯔꯛꯅꯆꯤꯡꯕ ꯀꯌా ꯑꯃꯠꯇ ꯁꯦꯝꯗꯅ ꯂꯩꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯗꯛ ꯅꯧꯅ ꯁꯥꯒꯠꯂꯛꯂꯤꯕ ꯗꯨꯀꯥꯟ ꯀꯌꯥ ꯑꯁꯤ ꯑꯊꯨꯕꯗ ꯂꯦꯞꯄꯤꯌꯨ, ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯇꯪ ꯇꯥꯕ ꯑꯃ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯁꯨꯄꯔꯁ꯭ꯇꯥꯔ ꯀ꯭ꯂꯕꯅ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯟꯗꯛ ꯊꯧꯕꯥꯜ ꯀꯩꯊꯦꯜꯒꯤ ꯑꯅꯧꯕ ꯁꯥꯖꯜꯂꯛꯏꯕꯁꯤ ꯁꯤꯝꯄ꯭ꯂꯦꯛꯁ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯅ ꯍꯥꯟꯅ ꯃꯁꯥꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯪꯐꯝ ꯂꯣꯏꯅꯃꯛ ꯌꯥꯎꯔꯒ ꯁꯥꯔꯝꯃꯕ ꯄꯣꯠꯁꯤꯗ ꯃꯈꯣꯏꯅ ꯑꯍꯥꯡꯕ ꯃꯐꯝ ꯈꯜꯂꯒ ꯁꯥꯕꯗꯒꯤ ꯉꯁꯤꯗꯤ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ꯫ ꯑꯗꯒꯤ ꯃꯈꯣꯏ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃꯔꯣꯝꯗ ꯆꯠꯄ ꯃꯥꯟꯕꯒꯨꯝꯕ ꯑꯃꯁꯨ ꯎꯏ꯫ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ, ꯀꯩꯊꯦꯜꯒꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯔꯛꯄꯗ ꯒꯥꯔꯤ ꯆꯪꯐꯝ ꯂꯩꯇ꯭ꯔꯦ, ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥ ꯊꯝꯐꯝ ꯄꯥꯔꯀꯤꯡ ꯂꯩꯇ꯭ꯔꯦ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤꯗꯤ ꯌꯥꯝꯅ ꯐꯖꯗꯕ ꯑꯃꯁꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯀꯅꯥꯒꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯁꯥꯕꯤꯕꯅꯣ? ꯃꯁꯤ ꯌꯥꯔꯒꯗꯤ ꯃꯁꯤ ꯂꯦꯞꯄꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯁꯥꯖꯜꯂꯤꯕ ꯄꯣꯠꯁꯦ ꯉꯁꯤ 4-5ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁ ꯄꯤꯕꯤꯌꯨ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯇ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯃꯈꯟ ꯃꯈꯥ ꯑꯩꯈꯣꯏ ꯆꯪꯁꯤꯟꯖꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯨꯄꯔꯁ꯭ꯇꯥꯔ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟ ꯀꯌꯥꯅ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯅ꯭ꯌꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯁꯤ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ꯫